Ngasisu ngaranga chap manai. Hiyairalna korta lakpado mayumdaga changdaba makai. Ahingdu masu sungtum-tumda Irainu khoigi thongkaldagi kort tamnadumak lakhibani. Irainuga Malemgaso ngarangum korta yausilakle. Hiyairalna hana manungna phamduna lay. Ngasidi anidugi waroisin atabi amak khangadabanina Irainubu khaktang manungda thajili. Manung changbado Malemda yaurudre. Irainuna changlakpado Hiyairal mamaido phat ontholakduna yanglai. Irainu sumangwanda haifeti yanglami aduga fadadu makon thokre kuini yangde. Oh, nangsu yauredana. Changsilu somda phamu. Pani sir. Si hairaga Irainu Hiyairal hek nakanda changsalaga tapna phamthai hannadi yangde. Adudi nakhoi ani surabanina phare. Nakhoi ani gi saina mom launanaba chebu thoraklage. Aduga madu laudringai mangoinana ai wahanga makha khange. Mafam asida nakhoi ani gi mod amum tampami. Divorce tawgadaba se nasana yanarabra. Nupi nangi moti kari leiri. Irainu da hana hangkiba aduda Hiyairal Irainu da khangi yengi. Kari khumlakani khanbada mami holdo masing khangda dangdang chongkhalai. Irainu di kaisu khandaba maongda tapnadu mak hairaklami. Aigi oinadi sarda ngarang haijaramubuduni. Ahongba kaisu leijade. Ai isana yare divorce tawbasida. Hiyairal gi thamoido hena kainuma tawragle. Dakpham khangda makhudani du paisinaraga suru naisinaduna lay. Oh, pare. Nupi gidi ngarangdagi ahongba leitra haire. Adudi nupa nangidi kari mod lay. Nupa si tumin lay. Kaisuk haide second kharadi. Irainu di mapuroibagi pakhum kari khumlakkadagi haina khanduna tumin Hiyairal na khumlakpado tagadabagi ngaiduna leiri. Second khara leiraga mamit ani eduna Irainu da haifet yanglaga. Divorce tawbase aidi pamde. Wadu munna tarabu matong. Adudi nakhoi ani gise aina decision lawba ngamlaroi. Nakhoi ani na yanarbu matungda aina chedu pigadabani. Nakhoi ani yanadabanina aina chedu puthokpa ngamdre. Kari khalibano. Nakhoi ani divorce tawbu tawragaso tawbu tawdragaso yanaba ama han purako. Adubu nupi nang wakhala muktangni khanthaningi. Yum panba luhonglaba haibase taraiba natene. Aigidi nakhoi khaidoknaraga thainagadobi sarupudi punna nungsi chanana laminabaduna hena phai haina khaliko. Irainu du kaimta khumlakte tumina dumak laisili. Phare nakhoi ni da uje aina madam khajiktang pigi. Masiga manungda kari leibage haibado yasinaba puro. Aduga yamuk changlake. Maduda khaluko aduna last decision oirse. Se hairamlaga nupado hagatlaga manunglomdoina changkre. Irainu mana pairakliba bhekto makutana sikpoinan moi tawraga lay. Magi machindagi wahai ama phawbasa hairakte. Magi di divorce tawba aduda yare haina lepkhra mali. Adubu nupasidi Irainugi maungdo yamunna yengle. Matang asida ma wahai amata haidabadi yaroidawri. Ai hanagumna nanga punna laiminaba pami. Wahai sida mapuroibada khangyengi. Wafam saina han haudokpa nate. Masi yambung yapambani. Migi yapambada sumchanairaga laibaso ai pamde. Oi, aigi khanta haudaba wakhaldagi ikup khara madu aigi yapamba oirame. Aduba hujikti natri. Aduna ai divorce tawba ngamoi. Yamungna divorce tawba pamlagana tawganini hek haiba. Aduga thoe pamuktragana tawre haiba. Ai sibu karinina khanbige. Yamungna pamu phamda khut tinduna aina leibado. Ai hujikti madu ngamra. Aigiso aigi right leije. Nungsi khangdaba nungsagi khayata matu sonba sajina machi lengba ngamda leibado. Aingondadi yararoi. Saji oirabasu ngasidi thongna leibi nungsagi khayat punam khairaga chenba ngampi oirabani. Masi pomba nungsama gi marali. Wahaido haiba loisilakpada khonjaldu khara niklap tawi. Adubo patomnata phajinaba honai. Nungsa khudingmak mabu phattabani hairagadi nangsulangani. Sathiri hariba jibado magisu thamoy amadi panbani. Nungsiba masak khangbani. Magini haiba potadi khujinba mi phawba tahaningdabani. Aigi punsise kanada su yetana nungaina naito mamata leijakragi. Aina maram oiraga migi thamoy thogaibado ai hojikti pamdre. Maraldana yomle khangjaraba nupase karamna nupi asida karamba wahina
ꯋꯥꯍꯧꯗꯣꯛ ꯑꯣꯏꯔꯒ ꯂꯥꯜꯂꯦ ꯍꯥꯏꯖꯕꯅ ꯍꯥꯏꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ꯫ ꯃꯗꯨ ꯑꯣꯏꯔꯒꯁꯨ ꯊꯃꯣꯏ ꯑꯗꯨꯅꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯜꯂꯦ ꯁꯣꯏꯈ꯭ꯔꯦ, ꯉꯥꯛꯄꯤꯌꯨ ꯍꯥꯏꯕꯁꯤ ꯅꯨꯄꯤ ꯃꯥꯒꯤ ꯃꯐꯝꯗ ꯍꯥꯏꯖꯅꯤꯡꯂꯤ꯫ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯂꯨꯗ꯭ꯔꯕ ꯊꯃꯣꯏ ꯑꯗꯨꯅ ꯅꯧꯍꯧꯅꯅ ꯅꯨꯡꯁꯤ ꯃꯁꯛ ꯈꯪꯂꯛꯄ ꯑꯁꯤꯗꯗꯤ ꯊꯃꯣꯏ ꯃꯩꯆꯥꯛ ꯑꯣꯏꯅ ꯄꯨꯔꯔꯦ꯫ ꯋꯥꯖꯧ ꯅꯪꯁꯨ ꯅꯨꯡꯁꯤ ꯈꯪꯂꯨꯗꯕꯒꯤ ꯗꯟꯗꯤꯅꯤ꯫ ꯋꯥꯔꯧꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯏ, ꯅꯆꯤꯟ ꯄꯦꯟꯅꯁꯨ ꯆꯩꯅꯤꯡꯂꯝꯒꯅꯤ꯫ ꯋꯥꯔꯧꯔꯤꯕ ꯊꯃꯣꯏꯗꯣ ꯊꯦꯝꯖꯤꯟꯖꯅꯕꯒꯤ ꯃꯇꯝ ꯈꯖꯤꯛꯇꯪꯗꯤ ꯑꯩꯒꯤ ꯃꯐꯝꯗ ꯄꯤꯕꯤꯌꯨ꯫ ꯇꯁꯦꯡꯅ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯂꯥꯜꯂꯦ ꯍꯥꯏꯕ ꯉꯝꯂꯤꯕ ꯅꯆꯤꯟꯗꯣ ꯃꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯖꯗ꯭ꯔꯤꯉꯩ ꯍꯨ ꯆꯥꯔꯒ ꯁꯤꯖꯈꯣ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯅꯪꯕꯨ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯕꯗꯤ ꯃꯄꯣꯛꯁꯤꯃꯒꯤ ꯈꯟꯒꯅꯨ, ꯑꯩ ꯅꯪꯕꯨ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ꯫ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯗꯨꯅ ꯐꯨꯡꯒꯠꯂꯛꯇꯨꯅ ꯏꯔꯩꯅꯨꯗꯨ ꯀꯞꯀꯗꯧꯔꯦ꯫ ꯅꯨꯄꯥ ꯀꯣꯏꯕꯒ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯔꯒ ꯀꯔꯝꯅ ꯅꯨꯡꯁꯤ ꯊꯦꯝꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯖꯗ ꯍꯤꯌꯔꯦꯜꯁꯨ ꯊꯛꯐꯝ ꯈꯪꯗꯗꯃꯛ ꯂꯩꯔꯤ꯫ ꯃꯥ ꯃꯔꯥ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯃꯁꯥꯅꯁꯨ ꯌꯥꯖꯩ, ꯑꯗꯨꯃꯛꯅꯁꯨ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯒꯅꯤ ꯈꯪꯖꯗꯕꯅꯤ꯫ ꯏꯔꯩꯅꯨꯗꯤ ꯈꯜꯂꯨꯔꯒ ꯊꯃꯣꯏꯗꯨ ꯆꯥꯛꯄꯅꯗꯨꯃꯛ ꯍꯦꯜꯂꯛꯂꯦ, ꯑꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯦ꯫ ꯅꯨꯡꯉꯣꯟꯈ꯭ꯔꯕ ꯊꯃꯣꯏꯗꯨꯅ ꯑꯃꯨꯛ ꯑꯄꯦꯠꯄ ꯂꯩꯈꯣꯝ ꯍꯣꯜꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯗꯦ꯫ ꯁꯥꯔꯪꯗꯒꯤ ꯊꯣꯛꯂꯛꯂꯒ ꯏꯅꯤꯡ ꯏꯈꯠ ꯊꯝꯖꯔꯤꯕꯤ ꯑꯩꯅꯤ, ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯇꯤꯡꯈꯪꯒꯤ ꯂꯝꯕꯤꯗ ꯈꯣꯡꯁꯦ ꯑꯩ ꯊꯥꯡꯖꯤꯜꯂꯔꯣꯏ ꯍꯥꯏꯅ ꯈꯜꯂꯦ꯫ ꯍꯤꯌꯔꯦꯜꯁꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯦ꯫ ꯌꯥꯝꯕꯣ, ꯌꯥꯔꯒꯗꯤ ꯏꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯄꯤꯔꯅꯨ꯫ ꯗꯤꯚꯣꯔꯁ ꯍꯥꯏꯁꯤꯗꯤ ꯇꯧꯔꯁꯨ ꯌꯥꯕ ꯇꯧꯗ꯭ꯔꯁꯨ ꯌꯥꯕ ꯄꯣꯠꯅꯤ꯫ ꯃꯤꯅ ꯗꯤꯚꯣꯔꯁ ꯇꯧꯋꯦꯅ ꯇꯧꯅꯔꯤꯁꯦ ꯍꯌꯦꯡ ꯅꯨꯄꯤ ꯅꯠꯇ꯭ꯔꯒ ꯅꯨꯄꯥꯗꯨꯅ ꯑꯇꯣꯞꯄꯗ ꯂꯨꯍꯣꯡꯕ ꯅꯠꯇ꯭ꯔꯒ ꯂꯧꯕꯗ ꯌꯦꯜꯂꯛꯇꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯑꯗꯣ ꯃꯁꯤ ꯇꯧꯔꯕꯁꯨ ꯇꯧꯗ꯭ꯔꯕꯁꯨ ꯑꯩꯅ ꯌꯥꯝꯕꯨꯡꯗ ꯌꯦꯜꯂꯛꯀꯗꯧꯕꯗꯤ ꯂꯩꯇ꯭ꯔꯦ꯫ ꯌꯥꯝꯕꯨꯡꯅ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯆꯠꯈꯤꯕ ꯃꯇꯝꯗ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯀꯝꯄ꯭ꯂꯦꯟ ꯑꯃꯠꯇ ꯂꯩꯖꯔꯣꯏ꯫ ꯁꯤ ꯍꯥꯏꯔꯒ ꯏꯔꯩꯅꯨꯗꯨ ꯒꯝ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯍꯤꯌꯔꯦꯜꯁꯨ ꯇꯥꯅꯩ꯫ ꯁꯥꯎꯅ ꯆꯠꯈꯤꯕꯅꯤ꯫ ꯁ꯭ꯇꯦꯌꯔ ꯊꯥꯛ ꯂꯩꯔꯤꯕꯗꯨ ꯀꯨꯝꯊꯕ ꯍꯧꯔꯛꯄꯗꯅꯤ ꯏꯔꯩꯅꯨ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ꯫ ꯃꯀꯣꯛꯇꯨ ꯈꯪꯉꯥꯎ ꯉꯥꯎꯔꯛꯄꯅꯤ꯫ ꯃꯈꯨꯠ ꯑꯅꯤꯅ ꯃꯀꯣꯛꯇꯨ ꯄꯥꯏꯁꯤꯜꯂꯤ, ꯃꯁꯥꯗꯣ ꯍꯥꯏꯔꯪ ꯇꯧꯕ ꯍꯧꯔꯛꯂꯦ꯫ ꯏꯔꯩꯅꯨ ꯃꯐꯝ ꯑꯗꯨꯗ ꯋꯥꯟꯊꯔꯛꯂꯦ, ꯑꯗꯨꯕꯨ ꯂꯩꯃꯥꯏꯗ ꯇꯨꯁꯤꯟꯗ꯭ꯔꯤꯉꯩꯗ ꯇꯨꯡꯗꯒꯤ ꯍꯤꯌꯔꯦꯜꯅ ꯆꯦꯟꯁꯤꯜꯂꯒ ꯏꯔꯩꯅꯨꯒꯤ ꯃꯁꯥꯗꯨ ꯉꯥꯛꯏ꯫ ꯑꯗꯨꯒ ꯏꯔꯩꯅꯨꯒꯤ ꯃꯃꯥꯏꯗꯨ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯍꯜꯂꯒ ꯃꯈꯨꯠꯇꯨꯅ ꯏꯔꯩꯅꯨꯒꯤ ꯃꯃꯥꯏꯗ ꯅꯥꯟꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔꯒ ꯀꯩꯗꯧꯔꯒꯦ? ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯁꯤ ꯇꯥꯕ꯭ꯔꯣ? ꯏꯔꯩꯅꯨ, ꯁꯤ ꯃꯤꯠ ꯄꯥꯡꯉꯣ, ꯇꯥꯕ꯭ꯔꯣ ꯑꯩꯅ ꯀꯧꯔꯤꯁꯤꯕꯣ? ꯍꯧꯗꯣꯛꯂꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯏꯔꯩꯅꯨ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯃꯨꯛꯁꯨ ꯁꯣꯔ ꯍꯣꯜꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯍꯤꯌꯔꯦꯜꯅ ꯃꯈꯨꯠꯇꯨ ꯈꯨꯠꯁꯥ ꯑꯅꯤꯅ ꯏꯔꯩꯅꯨꯒꯤ ꯅꯥꯇꯣꯟ ꯁꯨꯃꯥꯡ ꯑꯗꯨꯗ ꯊꯝꯂꯒ ꯃꯗꯨ ꯌꯦꯡꯂꯝꯂꯒ ꯏꯔꯩꯅꯨꯕꯨ ꯌꯥꯝ ꯊꯨꯅ ꯐꯩꯅ ꯄꯝꯈꯠꯂꯦ, ꯑꯗꯨꯒ ꯄꯨꯔꯛꯂꯒ ꯃꯥꯒꯤ ꯒꯥꯔꯤꯗ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯇꯧꯔꯤꯕ ꯄꯨꯝꯕꯗꯣ ꯅꯥꯀꯜꯗꯒꯤ ꯃꯥꯂꯦꯝ ꯂꯣꯏꯅ ꯎꯏ꯫ ꯏꯔꯩꯅꯨ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ ꯈꯪꯕꯗ ꯃꯥ ꯄꯥꯈꯠꯄꯁꯨ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯍꯤꯌꯔꯦꯜꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤꯅ ꯀꯩꯁꯨ ꯇꯧꯕꯗꯤ ꯉꯝꯖꯍꯧꯗꯦ꯫ ꯃꯄꯨꯔꯣꯏꯕꯅ ꯄꯨꯖꯈꯤꯕꯅꯤ, ꯃꯥꯗꯤ ꯂꯝꯂꯥꯟꯕꯅꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯄꯨꯈ꯭ꯔꯕꯗ ꯀꯔꯤꯕꯨ ꯃꯥꯅ ꯍꯥꯏꯔꯨꯅꯤ? ꯑꯗꯨꯕꯨ ꯃꯥꯁꯨ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯍꯤꯌꯔꯦꯜꯒꯤ ꯃꯇꯨꯡ ꯏꯟꯅꯩ꯫ ꯒꯥꯔꯤ ꯌꯥꯡꯅ ꯊꯧꯔꯒ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯏꯔꯩꯃꯨ ꯄꯨꯔꯛꯂꯝꯃꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯕꯗ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯊꯨꯅ ꯏꯔꯩꯅꯨꯕꯨ ꯑꯃꯨꯛ ꯐꯩꯅ ꯄꯝꯈꯠꯂꯒ ꯃꯅꯨꯡ ꯆꯪꯁꯤꯜꯂꯤ꯫ ꯍꯤꯌꯔꯦꯜꯗꯨ ꯄꯥꯈꯠꯄꯗ ꯂꯣꯏꯔꯕꯅꯤ꯫ ꯏꯔꯩꯅꯨꯕꯨ ꯀꯣꯟꯅ ꯗꯣꯛꯇꯔ, ꯗꯣꯛꯇꯔ! ꯅꯨꯄꯥ ꯃꯥꯅ ꯀꯟꯅ ꯂꯥꯎꯕꯗꯨꯗ ꯇꯥꯕꯗꯒꯤ ꯗꯣꯛꯇꯔ ꯅꯔꯁꯁꯤꯡ ꯑꯗꯨ ꯆꯦꯟꯊꯣꯛꯅꯔꯛꯏ, ꯑꯗꯨꯒ ꯃꯉꯣꯟꯗꯒꯤ ꯏꯔꯩꯅꯨꯗꯨ ꯂꯧꯊꯔꯒ ꯃꯅꯨꯡꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ꯫ ꯍꯤꯌꯔꯦꯜꯁꯨ ꯏꯔꯩꯅꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯦꯟꯁꯤꯟꯕꯅꯤ, ꯑꯗꯨꯕꯨ ꯗꯣꯛꯇꯔ ꯑꯗꯨꯅ ꯈꯥꯝꯗꯨꯅ ꯃꯄꯥꯟꯗ ꯏꯟꯊꯣꯛꯂꯝꯂꯦ꯫ ꯃꯥꯂꯦꯝꯁꯨ ꯆꯦꯟꯁꯤꯜꯂꯛꯂꯒ ꯑꯗꯨꯋꯥꯏꯗꯨꯗ ꯂꯦꯞꯂꯔꯦ꯫ ꯃꯥꯁꯨ ꯏꯔꯩꯅꯨꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯍꯤꯌꯔꯦꯜꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯃꯥꯂꯦꯝ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯦ꯫ ꯃꯗꯨꯗꯒꯤ ꯍꯤꯌꯔꯦꯜ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯆꯤꯟꯅꯈꯤ꯫ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯤꯕꯅꯤ, ꯆꯞ ꯆꯥꯕꯤ ꯋꯥꯔꯤ ꯑꯃꯁꯨ ꯁꯥꯅꯤꯡꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯐꯝ ꯆꯥꯗ꯭ꯔꯦ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯊꯣꯛꯂꯦ, ꯍꯟꯅꯗꯤ ꯌꯦꯡꯅꯗꯦ꯫ ꯍꯤꯌꯔꯦꯜ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯃꯃꯥꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯍꯜꯂꯣ ꯏꯃꯥ, ꯄꯥꯕꯨꯡ ꯂꯩꯔꯒꯗꯤ ꯄꯥꯕꯨꯡꯒ ꯄꯨꯟꯅ ꯔꯥꯖꯃꯦꯔꯤ ꯁꯤꯇꯤꯗ ꯑꯝꯇ ꯂꯥꯛꯑꯣ, ꯑꯩ ꯑꯗꯨꯗ ꯂꯩꯌꯦ꯫ ꯏꯔꯩꯅꯨꯗꯣ ꯍꯣꯁꯄꯤꯇꯥꯜ ꯄꯨꯈꯠꯂꯦ꯫ ꯀꯔꯤ ꯍꯥꯏꯕ? ꯏꯃꯥꯕꯨ ꯀꯔꯤ ꯇꯧꯔꯒꯦꯅꯦ ꯏꯃꯥꯕꯣ? ꯁꯤꯗ ꯀꯣꯟꯅ ꯐꯖꯅ ꯍꯥꯏꯔꯒꯦ ꯏꯃꯥ, ꯂꯥꯛꯅꯕ ꯇꯧꯔꯣ꯫ ꯌꯥꯔꯒꯗꯤ ꯌꯨꯝꯂꯣꯝꯒꯤ ꯏꯃꯥ ꯍꯣꯏꯗꯁꯨ ꯄꯥꯎ ꯑꯝꯇ ꯄꯤꯕꯤꯈꯣ꯫ ꯌꯨꯝꯂꯣꯝꯒꯤ ꯍꯥꯏꯗꯤ
Nama Helensana-buro? Hoi hoi, ima haikrage. Aduga ma lauragane punam klage. Masu gari ngai thongai sin tawbada pharak tarani tawdo. Akhoina lawboi ni chatpirubana pharani. Aduna pharani ma. Adu hairaga phone du thamnakre. Wari sanari aduda doctor nupi ama thoklakpado Malemna changsillaga wari sanaduna leiramle. Doctor, ajuki patient du gi phibambo kesu khudong thiningai di oidreda masa sonbani. Ado patient do isu yamna watli. Haujuki gi dakar oire. Mani kapdaba yaruidawri. Aduna e bottle ama arrange tawbiru. Blood bank tagi B positive ki e bottle ama lawbiru. Malemna wahai ama phawba makha taba nangdringai hiaril na phat changsilaklaga. Doctor, imagi mapuroibani. Ido engonda ki pirake. Ai B positive ni. Oh, yam phare aduri. Somda test khara tawnaba changsinbiru. Adu hairaklabadudadi hiaril du doctor aduna takliba room aduda changkre. Malem penthokpa minokamanoi. Ngasidi masana masaso hanthana khanjare. Mikup aduda naitom tarabagum sutawrakle. Amuksu thamoidu penjari. Hiaril na irainugi wabiba seubada. Bye. Nangna bodumna bayamgidamakta lepiragadi. Aina ngasi waribu pumbase. Wararoidabani. Nangi maung siuraga ai tasengna penba phawi. Nakhaini na bamuktang nuksinana leijaragadi. Aigi thamoise amuka hena pengadawani. Nokmi tawduna le. Mapuni nusibagi pira khajiksu chelibani. Amuksu mayumda halasira haina khalli. Aduba amuksu irainugi phibam khangningbana hanba ngamda leiri. Ngahak leiraga Helensana, Siza, Pakasana punna lakle. Helensana Malembu ubada chunsilaga. Malem, nachanupi kamdawkre. Ha, mabu karamba phibamda leikrage. Imada bukta hayo. Ima, kemda tawri. Haujuki reinu kemda tawdre. I khara watpagi EP ni haidana nayanupana changkrabani. Helensana di punga ngaklabani. Ngasigi phibam asida. Siza so chungsilaga. Malem, nangsu leiramle. Ahoy mase. Ngasigi thawdokse karino. Ima su kokse ingong ngawe. Nangi marupna tawribase ima di ngakpada loikre. Mana sumni mogi manakta leiramgani haibadi ima thajaba ngamludabani. Ima, aisu warisi chupchabi ama khangdre. Horen kona phasana kona hainarase. Atay khangde. Aigi mawdo kemta tawbidradi phanida. Hey sorry bungo. Aigi mawbu asoy ngam thokan biganuko. Helensana su pakhatna kaplabani. Tawnariba sing ado Malemna themjinbi. Kesuk tawri ma. Hajikta doctor na kemta tawri na hairambani. I kitang watpagi I kapa kakdani. Hinjina khanjinbiganu kemta tawri. Mayam do dawai jaga ado da tumin leine. Ngahak leiragadi hiaril do manungdagi thoglakle. Macha ubada sija chinsillaga. Bungo, aigi mawdi kamai tawre. Kesuk tawri ma. Aingondagi piramle. Adu kapaga adum loiradabani. Nakalda Helensana leptuna leibadu ure. Hiaril Helensana gi manakta tamna muk changsili. Aduga Helensana gi makhong soktuna khurumnaga. Ima, nacha yam lankre. Nacha gungta ngakbiyo. Machana dumna tawbadu ujaraga Sijaga Pakasanagadi yengnaduna nokjai. Helensana maya nupa bahugat piraga. Yare. Lale haijabada ngakbiroidaba kanasu leitabani. Pung khara haukraba matong doctor na irainubu unaba yarani haidana hairakle. Maduda imungi mi makhai hiarildagi hauraga irainugi manakta loina changnakre. Adubu Malemdi changde. Tumin lamlanba amagom leptuna dumak leihawi. Changningbasu phawrudre. Changningnabagi machak pumba ngasi hiarilgi mawangna thadatkrabani. Hanadagi hauna lamlanba oiduna leiringai. Ngasina muka hena mayek sanglakpagum tawrari. Sukmu uramdaba nupi maga khajukta phawba unaramdana hankibado nungaitrabra khangde. Changlai kitang changsilai. Aduga irainubo mapandagi classdagi yengjai. Makhoi mayamna onsilaga irainugi manakta laikre. Tumin mapandagi yengjaduna ngasidagi laibak phabi haibadu oijarako. Aige bordagi napuroibagi minungsidana yomlabi Yamburembi masoijaro. Aidi na pamda lamlanbani. Nangi minok tamhanaba
Matam khajiktangdi nangi natungda nami kumai ni najabani. Hawjikti ina trabasu yarida. Nungaina layuko. Murung tumin sanjaduna amuktang mumamino kamanok jaramlaga malem thokre. Manungdana laisna majagi makokta nantharaga. Imagi bema icha kai sukthaudreko. Aima ai kemta taudi. Icha na bayadi. Icha na itabada ima lepham khangdene. Irainu tumin lay. Sijaso momogi managda changsilaklaga makokta nuksina nanthabi. Imagi bema imau kai sukthaudreko. Imau hospital da pukhale tabadane nang pamungi imaga haunaraga chelaklibani. Imau bo nangaitaba kari layrige imada hayuse. Kemta laytre ima. Phare imau na pok phawba chikpa yaba nateko. Irainu koina layriba mising ado sum yengi. Aduba ma hiyaraladi sum yengde. Malem layba udaba aduda mamada hangjay. Ima, tamchadi masida lagdabra. Hanglakliba do malem oiramgani haiba baba do magday. Aduna hiyaral sauningbai kaiboy irainu da yengi. Taina famsu khangda sauningba do khangjili. Masai makai baba oirudabani malem yaudabado. Aduba machanupina hanglaklabadudadi. Aima, icha malem dubu kadam chakragene. Mabu lairambani da hajuwaida. Se hairaga laisnado malem yengba mapanda thokhirami. Lairiba taidudadi irainu kaya mayon singdabagi mamito isillaga tumin laikhirami. Laisna mapanda malem bukoiti thiuraga amuk changlay. Bhema, nangda malem do hospital sidadi lairambani. Aduba lairamdrani haujikte. Kemtaga hairamdi chakra malini he. Malem na karamba maongda yumda halamgadaba irainu sengna dama khangi. Aduba khanglagaso tumina damak laisinkhre. Tanja menja khangkhrabi seasoni aduna haire. Lesna, akhoi ani mapandagi chain sankhara lagrusi lause chana naba angang khimai leijaramasani. Chada walairabanina lesna so hoi haire aduga thokhirami. Bakasana so seasona puthokre. Madugi tanjadoni hiyairalna pamliba siso. Irainu di tasengna tanbani. Mamit uisillaga adumak laikre. Tumbadi nate matum sanabani. Mamit ani uisinaraga bed mathagda tumin laibado hiyaral yamuna yengli. Matam kuina mana irainu buthadokduna thamluba magi asoibani haiba khangjay. Mapungningsu tumin sole. Warubani na tawriba nangi naungdo. Aduna hena thamoisida chaina ama pirare. Hena nuksiba su pawali. Asuk thuna nangbu nuksiba pawrakani haibadi. Ai mangda phaw mangludabani. Lairembini. Nangsita sengna thamoisigi lairembini. Aigi nangum kansilamlaba thamoi asibo nuksiba phawnba ngamliba nakse araibadi nate. Handaktagi aina nangba sukta thadoklar. Lai laklaga ithadagi setlagi haira phawba aina yaba piraroi. Hiyaralna khaliba sigom irainugi thamoidana asumna khali. Tamcha kaigino nangna aibu thadoklamnaga chalise. Nangi thamoi sangakpani ko. Sel tinglaga nangi thamoi kumba laiki haina thiragaso sumphang phangloi. Nangna chatlibado madugi maram ai khagi. Nang aingonda warurabra. Hiyarel du sona tumina do magleplaga irainu da yengduna lairambani. Adubu tanja kaina kanga makhak kadomdagino khangde. Paisilaklaga irainugi khajai da tomlare. Kangduna irainugi tangang laba khajai da chiki honaribado hiyarelna ingan ngana ure. Kang phaguna chikhalarege khalaba mali. Hiyarel do irainugi manakta prabrab changsili. Aduga makhutu tingthoklaga tapna irainugi khajai da nanba kaiwai tauge taubani. Mi ama changlakpagi sanildi tungba magnatabani irainu sudamak khangi. Aduna hiyarelgi makhutu makhajai yaudringai mamitu khangpang pangthore. Irainu khangpre khangi lauge tauba aduda yamthuna hiyarelna irainugi machindu khangmen menkre. Aduga makhutna amana machinda thamlaga. Shh! Laugana. Kangat ke taubani. Tamule. Mamit phabu kapsani khangda irainu adomag munna mapuroi badi yengduna laikre.
ꯑꯅꯤꯗꯨ ꯌꯥꯝ ꯃꯨꯟꯅ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤ꯫